Eagle haiba ucheki species asi bird of prey, predatory birds or raptor haina mingthol or title piba ucheki kanglup singi marakta challi. Haiba title asi wahanthokna sahing ahing chaba sadong chaba ucheki species sing haibani. Aikhogi world asida eagle gi species 68 muklei hairi masida ayambana Eurasia amadi Africa continent dagini. Haiba continent asigi mapanda hairagadi North America continent da eagle species anikak fangi, Central amadi South America da species mapan aduga Australia dana ahum fangi. Eagle gi chinjak asi maruaina mammals amadi birds uchek singni, makhoina direct hingna chaba natraga karigumba matamda hatlaba siraba matungda chaba su yawi. Makhoina chaba mammal khar maming palabada rabbit, hares, raccoons, muskrat, beavers amadi deer fawns ni. Aduga makhoina chaba uche khar maming palabada giraffes, ducks, gulls amadi geese ni. Samudra mapalda amadi azobo ising ipaki mapalda chaktaba eagle na chaba chinja khar maming palabada salmon, catfish, herring, shad, crabs amadi atopa seabird sing. Eagle ki average lifespan asi 20 to 30 years ni, adubu wild khwaidagi oldest oina hingkiba asi 38 years ni hairi. Captivity haibadi zoo da loiba eagle gi lifespan hingbagi matam asina hena sangi average da 50 to 70 years fawa hingba ngamki hairi. Masigi maramda zoo da veterinary care yawbagi. Eagle gi eyesight or uba ngambagi pangal asi 4 to 8 times average women amadagi faba mapangan kanba heli. Kudam oina eagle gi arumasi chawrangna 10 lb 4.5 kg ka lumnabasu magi mid ki size asi miyoiba amaga chawrangna sobo manai hairi. Eagle gi weight asi species mayam leiba or sahi khenaba leibana weight su mayam ama leikre. Apikpada 700 grams ka lumba, khara chawbada 6.5 kg lumba, yam chawbada 10 kg lumba. Hairiba eagle achoba asigi mid ki size ka 91 kg lumba miyoiba amagi mid ki size ka chawrakna manai hairi. Worldgi khwaidagi sangba makoktagina mamai fawba amadi masa fantokpada khwaidagi pakpa eagle gi species asi Philippine Eagle ni. Magi kokta hauba matudagina mamai maton fawbagi asangbase 3 feet 1 meter sangi hairi. Adubu arumba sangdamnaba matamdadi HARPY eagle amadi Steller sea eagle na Philippine Eagle dagi heli hairi. Eagle asi agogi planet ki yamna yangna paiba ngamba uchek makal singi marakta amani. Magi speed asi chawrakna yamna yangna thauba car 120 to 160 km/h hairiba sit asi fawba yauna paiba ngami hairi. Prey or masijak tanaba matamda golden eagle hairiba eagle gi species asina 240 to 320 km/h fawa yangna paiba ngami. Adubu world gi khwaidagi fastest oiba bird asi PEREGRINE FALCON ni. Magi paiba gi speed asi chawrakna average da 390 km/h ni. Eagle na atiyada paikhatpa ngambagi awangbasi chawrakna 4800 meter ni or 16,000 feet ni. Masi makoina migration or mafam amadagi amada chatpada paiba awangbani. Eagle gi khwaidagi pikpa species asi South Nicobar serpent eagle hairiba species asini arumbana 450 gram aduga magi makoktagi mamai fawbagi asangmana 40 cm or 60 inch ni. Chahi khudingi January 10 asi Save the Eagle Day ni. Hairiba numit asi prithibigi lebak miyamda yengsin biba mathau tarba uchek species asibu kannabagi damakta ningsingba oina akhanaba numit asi thamlibani. Scientists amadi environmentalists singna kanna hotnaduna captive breeding tawduna law mayam ama enforce tawduna amadi makhoigi habitat sing ngak senbadagi mangkhigadoriba eagle species kaya amadi kanba ngamle. Eagle asi monogamous species ni haibadi makhoina life partner choose tawkhraba tawkhiba laba amom matai manau animak sidi fawa atopa mate yengnade. Adubu kariguma magi partner adu sikhiba natraga makon or nest da chahi amarom halaktaba tarabadi atopa partner amamuk thiba hori. Bald eagle hairiba eagle species asina uchek mayam maraktagi khwaidagi chawba makon sabu uchek ni. Magi nest asi 5 to 6 feet diameter or 2 to 4 feet wangi. Shape or maungna cylindrical oiba conical or flat oiba yawi. Shape asi sariba upambi adugi makha ponli. Laba amom animak makon sabada changba machasing adu puraktuna saminai adubu hairiba thabak asi amomna henadi tawi.
ꯏꯒꯜ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯃꯔꯨꯝ ꯑꯃꯨꯔꯛ ꯀꯣꯛꯏ, ꯃꯁꯤꯗ ꯃꯔꯨꯝ ꯑꯃꯗꯒꯤꯅ 3 ꯐꯥꯎꯕ ꯀꯣꯛꯏ, ꯌꯥꯝꯅ ꯇꯥꯡꯅ 3 ꯐꯥꯎꯕ ꯀꯣꯛꯄ ꯌꯥꯎꯏ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯔꯨꯝ ꯀꯣꯟꯕꯒꯤ ꯃꯇꯝꯅ 34 to 36 days ꯆꯪꯏ ꯍꯥꯏꯔꯤ꯫ ꯐꯤꯃꯦꯜ ꯏꯒꯜꯅ ꯃꯦꯜ ꯏꯒꯜꯗꯒꯤ 25% ꯆꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯣꯜ ꯏꯒꯜꯒꯤ ꯐꯤꯃꯦꯜ ꯏꯒꯜꯒꯤ ꯑꯦꯚꯔꯦꯖ ꯋꯦꯠ ꯑꯁꯤ 10 to 14 lbsꯅꯤ, ꯑꯗꯨꯒ ꯃꯦꯜꯅ 7 to 10 lbs ꯂꯨꯝꯃꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯒꯤ ꯅꯦꯁꯟ 9ꯅ ꯏꯒꯜ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯑꯣꯏ꯫ ꯅꯦꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯦꯛꯁꯤꯀꯣ ꯒꯣꯜꯗꯟ ꯏꯒꯜ, ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯕꯣꯜ ꯏꯒꯜ, ꯖꯤꯝꯕꯥꯕꯋꯦ ꯑꯐ꯭ꯔꯤꯀꯥꯟ ꯐꯤꯁ ꯏꯒꯜ, ꯅꯥꯏꯖꯦꯔꯤꯌꯥ ꯏꯒꯜ, ꯏꯖꯤꯞ ꯁ꯭ꯇꯦꯞꯄꯦ ꯏꯒꯜ, ꯄꯣꯂꯦꯟ ꯋꯥꯏꯠ ꯇꯦꯜ ꯏꯒꯜ, ꯐꯤꯂꯤꯄꯤꯟꯁ ꯐꯤꯂꯤꯄꯤꯟ ꯏꯒꯜ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄꯅꯃꯥꯒꯤꯅ ꯍꯥꯔꯄꯤ ꯏꯒꯜꯅꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫